ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯑꯁꯤꯕꯒꯤ ꯅꯤꯡꯊꯧꯕꯨ ꯉꯝꯕ ꯚꯛꯇꯔꯥꯖ ꯍꯥꯏꯕ ꯋꯥꯔꯤꯗꯨꯒꯤ ꯑꯍꯨꯝꯁꯨꯕ ꯁꯔꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯂꯥꯏꯛ ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯆꯦꯅꯦꯜꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ꯫ ꯋꯥꯔꯤꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯁꯦꯝꯕꯥꯡꯅ ꯎꯁꯥꯗ ꯇꯣꯡꯗꯨꯅ ꯀꯨꯃꯥꯔꯤꯁꯤꯒꯤ ꯃꯔꯝꯗ ꯃꯨꯟꯅ ꯙ꯭ꯌꯥꯟ ꯇꯧꯗꯨꯅ ꯌꯦꯡꯂꯛꯂꯦ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯑꯣꯏꯔꯛꯂꯤꯕ ꯄꯨꯝꯅꯃꯛ ꯈꯪꯂꯦ꯫ ꯁꯦꯝꯕꯥꯡ ꯂꯥꯕꯗꯨ ꯃꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ꯫ ꯃꯍꯥꯛꯅ ꯀꯨꯃꯥꯔꯤꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯖꯔꯒ ꯁꯦꯝꯕꯥꯡꯒꯤ ꯃꯔꯣꯟꯗ ꯂꯣꯜꯂꯛꯏ꯫ "ꯏꯕꯦꯝꯃ, ꯅꯍꯥꯛ ꯌꯥꯝꯅ ꯋꯥꯅ ꯂꯦꯜꯂꯦꯗꯀꯣ꯫ ꯅꯍꯥꯛꯇꯤ ꯑꯩꯒꯤ ꯏꯆꯟ ꯑꯣꯏꯗꯨꯅ ꯏꯁꯦꯟ ꯏꯄꯥꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯔꯒꯗꯧꯕꯅꯤ" ꯍꯥꯏꯗꯨꯅ ꯆꯕꯦꯡ ꯆꯕꯦꯡ ꯂꯣꯜꯂꯤ꯫ ꯃꯗꯨ ꯀꯨꯃꯥꯔꯤꯗꯨꯅ ꯇꯥꯔꯒ ꯃꯔꯣꯟꯗꯤ ꯈꯪꯗꯅ, "ꯍꯥ ꯁꯦꯝꯕꯥꯡ ꯀꯧꯕꯤ ꯅꯍꯥꯛꯁꯦ ꯏꯕꯨꯡꯕꯨ ꯑꯣꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯏꯆꯦꯕꯨ ꯑꯣꯏꯔꯤꯕ꯭ꯔꯥ? ꯅꯪꯅ ꯑꯩꯕꯨ ꯎꯔꯒ ꯀꯔꯤ ꯋꯥꯕꯨ ꯍꯥꯏꯔꯤꯕꯅꯣ? ꯅꯔꯣꯟ ꯏꯔꯣꯟ ꯈꯪꯅꯗꯕꯅ ꯑꯩꯗꯤ ꯑꯋꯥꯕꯕꯨ ꯑꯣꯏꯔꯦꯗꯣ꯫ ꯀꯔꯤ ꯋꯥꯕꯨ ꯇꯥꯛꯂꯤꯕꯅꯣ ꯈꯪꯗ꯭ꯔꯦꯗꯣ"꯫ ꯋꯥꯗꯨ ꯇꯥꯔꯒ ꯁꯦꯝꯕꯥꯡ ꯂꯥꯕꯗꯨꯅ ꯄꯥꯛꯊꯔꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ "ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯏꯆꯟ ꯑꯣꯏꯕꯤ ꯅꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯇꯥꯖꯔꯒ꯫ ꯁꯦꯝꯕꯥꯡ ꯑꯣꯏꯅ ꯄꯣꯛꯂꯨꯔꯕ ꯅꯕꯨꯡ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯖꯈ꯭ꯔꯦ꯫ ꯅꯪꯕꯨ ꯑꯩꯒꯤ ꯏꯆꯦꯟꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯅꯅꯝꯃꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯗꯨꯅ ꯁꯦꯝꯕꯤꯕ ꯃꯄꯨꯕꯨ ꯅꯤꯡꯖꯗꯨꯅ ꯂꯩꯃꯤꯟꯅꯒꯅꯤ ꯈꯟꯖꯔꯨꯕꯗ ꯏꯄꯨꯛꯅꯤꯡꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯕ ꯑꯣꯏꯖꯔꯦ꯫ ꯅꯍꯥꯛ ꯋꯥꯔꯕꯁꯨ ꯋꯥꯅ ꯃꯇꯝ ꯈꯔꯗꯪ ꯂꯦꯜꯂꯝꯃꯨ꯫ ꯅꯕꯨꯡ ꯑꯩꯍꯥꯛ ꯆꯠꯂꯒꯦ" ꯍꯥꯏꯔꯝꯂꯒ ꯁꯦꯝꯕꯥꯡ ꯂꯥꯕ ꯄꯥꯏꯗꯨꯅ ꯆꯠꯈꯤ꯫ ꯃꯗꯨꯗ ꯔꯥꯈꯁ꯭ꯌ ꯀꯨꯃꯥꯔꯤꯅ ꯃꯄꯨꯛꯅꯤꯡꯗ ꯉꯁꯤ ꯁꯦꯝꯕꯥꯡ ꯑꯁꯤꯅ ꯑꯩꯕꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯥꯏꯔꯝꯂꯤꯕ ꯋꯥꯐꯝꯁꯤꯡꯁꯤ ꯑꯩꯅ ꯃꯥꯒꯤ ꯃꯔꯣꯟ ꯈꯪꯕ ꯉꯝꯗ꯭ꯔꯕꯁꯨ ꯃꯥꯅꯗꯤ ꯅꯨꯡꯁꯤꯅ ꯌꯦꯡꯕꯤꯗꯨꯅ ꯀꯔꯤꯅꯣ ꯈꯔꯗꯤ ꯇꯥꯛꯄꯤꯔꯝꯂꯤ꯫ ꯀꯌꯥꯗ ꯅꯨꯡꯁꯤꯈ꯭ꯔꯕꯅꯣ! ꯇꯥꯏꯕꯪꯗ ꯄꯣꯛꯂꯤꯕ ꯖꯤꯕ ꯄꯨꯝꯅꯃꯛꯁꯤ ꯃꯔꯣꯟ ꯏꯔꯣꯟ ꯈꯪꯅꯗ꯭ꯔꯕꯁꯨ ꯑꯐꯕ ꯄꯨꯛꯅꯤꯡꯒꯤ ꯋꯥꯐꯝꯗꯤ ꯇꯥꯛꯅꯔꯤ꯫ ꯑꯗꯨꯕꯨ ꯑꯩꯕꯨ ꯄꯣꯛꯄꯤꯔꯤꯕ ꯄꯥꯕꯨꯡ ꯑꯃꯁꯨꯡ ꯏꯃꯥꯗꯤ ꯂꯩꯔꯤꯕ ꯖꯤꯕꯁꯤꯡꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯍꯨꯠꯇ ꯆꯤꯟꯖꯥꯛ ꯑꯣꯏꯅ ꯍꯤꯡꯗꯨꯅ ꯆꯥꯗꯨꯅ ꯂꯩꯔꯤ꯫ ꯑꯩꯅꯗꯤ ꯖꯤꯕꯁꯤꯡꯕꯨ ꯀꯌꯥꯗ ꯅꯨꯡꯁꯤꯖꯔꯤꯕ! ꯃꯈꯣꯏꯅ ꯄꯣꯛꯆꯔꯕꯁꯨ ꯑꯩꯒ ꯀꯌꯥꯗ ꯊꯃꯣꯏ ꯈꯦꯠꯅꯔꯤꯕ! ꯑꯁꯨꯝꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯈꯟꯗꯨꯅ ꯂꯩꯈꯤ꯫ ꯁꯦꯝꯕꯥꯡ ꯂꯥꯕꯗꯨꯅ ꯄꯥꯏꯈꯤꯗꯨꯅ ꯃꯁꯦꯟ ꯅꯤꯄꯥꯕꯨ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ "ꯏꯕꯨꯡꯉꯣ, ꯏꯆꯦꯟꯒꯤ ꯔꯥꯅꯤ ꯂꯩꯔꯦ꯫ ꯅꯍꯥꯛ ꯍꯧꯖꯤꯛ ꯏꯃꯥ ꯄꯥꯕꯨꯡ ꯇꯥꯛꯇꯨꯅ ꯀꯩꯅꯥꯒꯤ ꯃꯄꯥ ꯃꯃꯥ ꯑꯅꯤꯗ ꯏꯆꯦꯟꯒꯤ ꯃꯧ ꯑꯣꯏꯅꯕ ꯍꯥꯏꯅꯕ ꯊꯥꯔꯁꯤ"꯫ ꯃꯗꯨ ꯇꯥꯔꯒ ꯃꯁꯦꯟ ꯑꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯏꯕꯥꯏ, ꯑꯩꯅ ꯏꯃꯥ ꯄꯥꯕꯨꯡꯗ ꯍꯥꯏꯖꯕꯗꯤ ꯈꯔ ꯏꯀꯥꯏꯔꯦ꯫ ꯑꯗꯨꯅ ꯏꯕꯥꯏꯅ ꯍꯧꯗꯣꯛꯄꯤꯗꯨꯅ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ"꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯁꯦꯝꯕꯥꯡ ꯃꯆꯦ ꯑꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯆꯨꯝꯃꯤ ꯏꯄ꯭ꯋꯥꯅ ꯍꯥꯏꯔꯤꯕꯗꯨ꯫ ꯀꯔꯤꯒꯤ ꯏꯃꯥ ꯄꯥꯕꯨꯡꯗ ꯕꯣꯔ ꯑꯣꯏꯒꯗꯧꯔꯤꯕ ꯏꯄ꯭ꯋꯥꯅ ꯃꯁꯥꯒꯤ ꯔꯥꯅꯤ ꯍꯥꯏꯔꯨꯁꯨ ꯍꯥꯏꯒꯗꯧꯔꯤꯕꯅꯣ? ꯅꯕꯥꯏꯒ ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯍꯥꯏꯐꯝ ꯊꯣꯛꯏ꯫ ꯑꯗꯨꯕꯨ ꯅꯕꯥꯏꯅ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒ ꯕꯣꯔ ꯑꯣꯏꯒꯗꯧꯔꯤꯕ ꯏꯄ꯭ꯋꯥꯒ ꯍꯥꯟꯅ ꯑꯃꯨꯛꯇ ꯎꯅꯍꯟꯗꯨꯅ ꯏꯄ꯭ꯋꯥꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯌꯦꯡꯍꯟꯕꯅ ꯆꯨꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ꯫ ꯃꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯔꯕꯒꯦ ꯃꯥꯒꯤ ꯃꯕꯥꯏꯅ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨ"꯫ ꯋꯥꯗꯨ ꯇꯥꯔꯒ ꯃꯕꯥꯏꯅ ꯍꯥꯏꯔꯛꯏ꯫ "ꯍꯣꯏꯅꯦꯍꯦ ꯏꯕꯦꯝꯃ, ꯑꯩꯅꯗꯤ ꯃꯕꯥꯏꯅꯤ ꯈꯟꯗꯨꯅ ꯑꯩꯅ ꯏꯆꯟ ꯑꯣꯏꯒꯗꯧꯔꯤꯕꯗꯨ ꯅꯨꯡꯁꯤꯖꯕ ꯄꯥꯝꯖꯕꯗꯒꯤ ꯍꯦꯛ ꯍꯥꯏꯗꯣꯛꯂꯨꯔꯦ꯫ ꯏꯆꯦꯟꯒꯤ ꯑꯄꯥꯝ ꯄꯥꯝꯗꯗꯤ ꯍꯪꯍꯧꯕ ꯇꯧꯍꯧꯗ꯭ꯔꯦ꯫ ꯐꯔꯦ, ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯇꯨꯅ ꯏꯆꯦꯟꯕꯨ ꯌꯦꯡꯍꯟꯕ ꯇꯥꯔꯦꯗꯅ"꯫ ꯁꯦꯝꯕꯥꯡ ꯃꯕꯥꯏꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯁꯦꯟ ꯑꯣꯏꯔꯤꯕ ꯚꯛꯇꯔꯥꯖ ꯀꯧꯕ ꯅꯤꯄꯥ ꯑꯁꯤꯅ ꯃꯕꯥꯏꯕꯨ ꯈꯨꯔꯨꯝꯖꯔꯗꯨꯅ ꯍꯥꯏꯖꯔꯛꯈꯤ꯫ "ꯏꯕꯥꯏ, ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨ, ꯏꯆꯦꯗꯁꯨ ꯁꯥꯎꯕꯤꯒꯅꯨ꯫ ꯀꯔꯤꯒꯤ ꯑꯩꯅ ꯑꯃꯨꯛ ꯀꯨꯃꯥꯔꯤ ꯑꯣꯏꯔꯤꯕ ꯃꯍꯥꯛꯄꯨ ꯌꯦꯡꯂꯨꯒꯗꯧꯔꯤꯕꯅꯣ? ꯑꯩꯒꯤꯗꯤ ꯏꯕꯥꯏꯅ ꯄꯣꯛꯄꯤꯕ ꯏꯄꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯏꯄꯥ ꯑꯣꯏꯖꯔꯤꯕꯅꯤ꯫ ꯏꯆꯦꯅ ꯄꯣꯛꯄꯤꯕ ꯏꯃꯥ ꯁꯛꯇꯨꯅ ꯏꯃꯥ ꯑꯣꯏꯅ ꯂꯪꯒꯣꯟꯕꯤꯗꯨꯅ ꯍꯤꯡꯖꯔꯛꯂꯤꯕꯅꯤ꯫ ꯑꯩꯅ ꯏꯄꯥ ꯁꯛꯂꯕ ꯏꯕꯥꯏꯅ ꯄꯥꯝꯕꯤꯔꯤꯕ ꯑꯗꯨꯃꯛ ꯅꯆꯦꯅ ꯌꯥꯊꯪ ꯉꯥꯛꯆꯒꯅꯤ꯫ ꯏꯆꯦꯅ ꯍꯥꯏꯔꯤꯕꯁꯤ ꯃꯧꯄ꯭ꯋꯥ ꯑꯣꯏꯕ ꯑꯉꯥꯡ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯈꯪꯅꯤꯡꯗꯨꯅ ꯍꯥꯏꯕꯅꯤ ꯈꯟꯕꯤꯗꯨꯅ ꯏꯕꯥꯏ ꯏꯆꯦꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯊꯧꯖꯥꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯀꯞꯅ ꯀꯞꯅ ꯃꯆꯦ ꯃꯕꯥꯏꯒꯤ ꯃꯐꯝꯗ ꯈꯨꯔꯨꯝꯖꯔꯛꯈꯤ"꯫ ꯃꯧꯄ꯭ꯋꯥꯅ ꯀꯞꯄꯗꯨ ꯎꯔꯒ ꯃꯆꯦ ꯃꯕꯥꯏ ꯑꯅꯤꯗꯨꯁꯨ ꯀꯞꯃꯤꯟꯅꯈꯤ꯫ ꯁꯦꯝꯕꯥꯡ ꯃꯕꯥꯏꯅ ꯀꯞꯂꯨꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯈꯤ꯫ "ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏ ꯊꯧꯕꯨ ꯉꯥꯛꯇ ꯊꯥꯒꯠꯅꯗꯨꯅ ꯂꯩꯔꯦ꯫ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯃꯐꯝꯗ ꯅꯆꯦꯒ ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯇꯨꯅ ꯄꯥꯎ ꯇꯝꯂꯨꯈꯤꯒꯦ꯫ ꯅꯍꯥꯛ ꯆꯥꯛ ꯏꯁꯤꯡ ꯆꯥꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯨ" ꯍꯥꯏꯔꯝꯂꯒ ꯁꯦꯝꯕꯥꯡ ꯑꯅꯤꯗꯨ
पाइदुना लम खुनु ओइख्रबनी दुगी मफमदा भक्तराज की मौ हाइनबा वफम हौदोखी सेम्बांग ममाक अमदी मचानुपीगी वा तारबदा लम खुनु ओइख्रबा ओइख्रबी अनिदुना हराउना हंगलखी मफम कदाइदा लैबनो मपा ममा अनिगी ममिंगना करी कौबगे कुमारी ओइरिबी अदुगी ममिंगना करी कौबगे फरे आइखोय अहुम चत्तुना आइखोयगी मौ ओइगदोरिबी अदु हाइरुरसी हाइदुना लम खुनु अनिगा सेम्बांग मबाइगा लोइनना बोन अदु ताना पाइरकले मखोइना हिंसाबा लैरिबा मफमदु योरगलाबदा हिंसाबा हिंसाबीदु साजी अमा फारगा हिंगना चादुना लैरमी मचानुपी अदुना वही वही चादुना लैरमी मखोय अहुम चिंजाक तिनदे लम खुनु अमसुंग सेम्बांग मखोय अहुम मखोइना चारिबदु उरगा मखोइना चाबा थकपा लोइद्रिबा फावबा हौरिबा उ अमगी मसादा तोंगदुना लैरमी मखोइना चाबा थकपा लोइरदुना पोथादुना लैरबा मतमदा लम खुनु अनिदु पाइसिलक्तुना हिंसाबा हिंसाबी अनिदुदा खुरुमखी हिंसाबा हिंसाबी अनिदु यामना ngakki मखोय अनिना ngasiगी मतौ असि करिनो आइखोयगी सिंजाक ओइबा लम खुनु अनिना करम्बा देवदागी सकलो लौदुना लाक्लिबनो खंदुना हाइरखी हाय ngasiगी नुमित्ता हिंसाबा हिंसाबी आइखोयगी सिंजाक ओइबा लम खुनु नखोय अनिना करम्बा हिंसाबगी यगनबा ओइबा देवता ओइदुना करी हाइनिंगबगी लाक्लिबनो हिंसाबगी वादु तारगा लम खुनु अनिदुना हाइजरखी आइखोय अनी हिंसाबसिंगी यगनबसु नसदी इबुंगोगी नफमदा नचानुपी इबुंगो खोयगा चिंजाक मानदबिसी आइखोयगी इचानिपागी दमक इमौ ओइजगे पिनबियु हाइजबा लाक्सबनी हाइरखी वादु तारगा हिंसाबना हाइरई नाखोयगी नचानिपादुदी करी ममिंग कौबगे शक्ति कयाम लैबगे नाखोयना इचानुपीबु नमो ओइबा पामलबदी मी पोमा पुरक्तुना आइगोंदा पीगदबनी लम खुनुना हाइरई मी पोमा हाइबदी करिनो ताकपियु वादु तारगा हिंसाबना हाइरई मी पोमा हाइबदी मी अनि हाइबनी मदुसु निपामा नुपी अमा ओइगदबनी लम खुनु लाबना खुमजरखी मी पोमा दुना करी तौनगदोरिबनो वादु तारगा हिंसाबना सोमना हाइरई मी सिंगदु फजना सेमलगा याइदुना इचानुपी लुहोंबा लाकपा आइगी इमानबा हिंसाबा सिंगदा पीजनबनी लम खुनुना खुमलखी फरे अहाक नहाकना हाइरिबदु ngambra yenge adubu aina purakadoriba nipaduga nupiduga chaba ngamdrabadi nahak karam tauba tai hingsabana mu hairi hingsabana bu karigidamak mi chaba ngamloidoribano onthokna ningai kan khraba lamkhnu haibaduni nahak lamkhnu asengbo oiramloi soidana hingsabaga yengnaba laina langon tawduna lakpo oiramgani lamkhnu duna hairi nangna nasa pibagi damak haifam thokpa aduda hayu wa atopa nganganu hairi makoy ani asomna ngangnari sembang labaduna kumari adugi manakta paisiladuna wa khara hairakhi ibema nangna sembiba mapubu na thamoi sengna ningjabagi mahaina nabungo laklagani waruraganu sembang aduna miron thoktuna ngangliba wadu taraga hingsabagi machanupina nungsina yengladuna hairakhi lengbire iba isorgi masak oiraba sembangi murti puriba nahakpu khurumjari takpiri badu kayam kuina leiraga tholagadaba wafam no hangjarakhi maduda sembangna ibema hayengmak tholagadabani nangi nabungo oigadoriba aduga nahak nakoi ani mi pabot ama saduna napabungi sanaba mi pabot ama piu hairibasida naku oigadoriba langkhunu asina nakoi ani bu pigadoribani nahana karisu akiba leitana nabungogi mang thaduna magi chinjak oinaba sangadabani maduda nahak thoina chingnaba tawruganu nabungona punamak phanaba tawragadabani takpirakhi asomdana hingsabana sauraduna hairakhi hayengi numita nahakna mi pabot ama piba ngamdrabadi nahakpu aina hatuna sagani hingsabana wasakhi phare hainaduna lamkhnu sembangaloina nasatkre hingsaba hingsabidu mi saragani khanduna yamna haraunakhi mahana khanki isanupi poksarubadagi
ꯑꯩꯈꯣꯏꯅ ꯃꯤ ꯆꯥꯕ ꯐꯪꯗꯕꯗꯨ ꯆꯥꯔꯒꯅꯤ ꯈꯟꯖꯗꯨꯅ ꯂꯩꯈꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯁꯦꯝꯕꯥꯡꯅ ꯍꯥꯏꯔꯝꯕ ꯋꯥꯐꯝꯗꯨ ꯈꯟꯗꯨꯅ ꯑꯍꯤꯡ ꯑꯗꯨꯃ ꯇꯨꯝꯕ ꯌꯥꯈꯤꯗꯦ꯫ ꯃꯍꯥꯛꯅ ꯁꯦꯝꯕꯥꯡꯅꯕꯨ ꯃꯔꯣꯟ ꯊꯣꯛꯇꯨꯅ ꯋꯥ ꯉꯥꯡꯅꯕ ꯌꯥꯏ ꯀꯔꯝꯕ ꯃꯌꯥ ꯍꯩꯕ ꯍꯤꯡꯆꯥꯕꯤ ꯑꯣꯏꯔꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯑꯩꯅ ꯁꯦꯝꯕꯤꯕ ꯃꯄꯨꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯤꯡꯖꯕꯗꯨꯗ ꯃꯄꯨ ꯃꯍꯥꯛꯅ ꯊꯧꯖꯥꯟꯕꯤꯕ ꯑꯣꯏꯔꯤꯒꯗ꯭ꯔꯥ? ꯑꯁꯨꯝꯅ ꯃꯄꯨꯅꯤꯡꯗ ꯃꯑꯣꯟ ꯀꯌꯥ ꯊꯣꯛꯅ ꯈꯟꯗꯨꯅ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯈꯤꯗꯦ꯫ ꯃꯃꯩꯊꯪꯗ ꯃꯍꯥꯛꯅ ꯈꯜꯂꯛꯈꯤ, ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯃꯄꯨꯕꯨ ꯅꯤꯡꯖꯔꯤꯕꯁꯤꯗꯕꯨ ꯃꯌꯥ ꯆꯪꯕ ꯍꯧꯅꯗꯦ ꯈꯟꯖꯗꯨꯅ ꯂꯩꯈꯤ꯫ ꯑꯁꯣꯝꯗꯅ ꯁꯦꯝꯕꯥꯡꯅ ꯃꯁꯦꯟ-ꯅꯤꯄꯥꯗ ꯄꯥꯎ ꯄꯨꯝꯅꯃꯛ ꯇꯝꯂꯕꯗ ꯃꯁꯦꯟꯅ ꯃꯕꯥꯏꯗ ꯍꯥꯏꯔꯛꯈꯤ, ꯃꯗꯨꯗꯤ ꯀꯔꯝ ꯇꯧꯕ ꯇꯥꯕꯒꯦ ꯏꯕꯥꯏ? ꯃꯗꯨꯒꯤ ꯊꯣꯏꯅ ꯋꯥꯔꯨꯔꯒꯅꯨ, ꯏꯕꯥꯏꯅ ꯇꯥꯛꯀꯅꯤ꯫ ꯅꯍꯥꯛ ꯆꯩꯇꯨꯞ ꯐꯖꯕ ꯑꯃꯗꯤ ꯆꯩꯁꯨꯒꯤ ꯃꯑꯣꯡꯗ ꯄꯨꯕ ꯇꯥꯏ꯫ ꯍꯤꯡꯆꯥꯕ ꯍꯤꯡꯆꯥꯕꯤꯗꯨꯅ ꯁꯥꯎꯗꯨꯅ ꯆꯥꯒꯦ ꯆꯪꯂꯛꯄꯗ ꯆꯩꯗꯨꯅ ꯃꯀꯣꯛꯇ ꯑꯅꯤꯔꯛ ꯐꯨꯒꯗꯕꯅꯤ꯫ ꯃꯗꯨꯗ ꯃꯈꯣꯏꯅ ꯋꯥ ꯑꯃꯨꯛ ꯉꯥꯡꯂꯒꯅ ꯃꯈ꯭ꯋꯥꯡꯗ ꯑꯃꯨꯛꯀ ꯀꯟꯊꯠꯀꯗꯕꯅꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯏꯁꯦꯟꯗ ꯅꯤꯡꯊꯧ ꯑꯣꯏꯔꯒꯗꯕꯅꯤ꯫ ꯃꯁꯦꯟ-ꯅꯤꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯏꯕꯥꯏꯒꯤ ꯋꯥꯁꯤꯗꯤ ꯏꯀꯨ ꯏꯅꯦꯝ ꯑꯣꯏꯒꯗꯧꯔꯤꯕ ꯑꯅꯤꯒꯤ ꯃꯀꯣꯛꯇ ꯆꯩꯇꯨꯞꯅ ꯊꯣꯝꯂꯒ ꯃꯈ꯭ꯋꯥꯡꯗꯁꯨ ꯑꯃꯨꯛ ꯐꯨꯕ, ꯃꯗꯨꯗ ꯃꯈꯣꯏꯅ ꯄꯦꯜꯂꯗꯨꯅ ꯃꯆꯥꯁꯨ ꯄꯤꯕ ꯅꯤꯡꯊꯧꯁꯨ ꯑꯣꯏꯕ, ꯏꯕꯥꯏꯒꯤ ꯍꯟꯗꯛꯀꯤ ꯃꯧꯍꯥꯏꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯧ ꯍꯥꯏꯕꯗꯨꯅꯤ꯫ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯁꯦꯝꯕꯥꯡ ꯃꯕꯥꯏꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯐꯥꯒꯤ ꯑꯣꯏꯅ ꯈꯜꯂ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯥꯏ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯐꯥꯒꯤ ꯑꯣꯏꯅ ꯈꯟꯒꯅꯨ, ꯃꯗꯨ ꯇꯧꯍꯧꯗ꯭ꯔꯕꯗꯤ ꯅꯍꯥꯛ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯤꯗꯨ ꯆꯥꯊꯣꯛꯈꯤꯒꯗꯧꯔꯤꯕꯅꯤ꯫ ꯃꯗꯨꯗ ꯃꯁꯦꯟ-ꯅꯤꯄꯥꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯏꯕꯥꯏ, ꯃꯈꯣꯏꯒꯤꯁꯤ ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯁꯦꯝꯕꯥꯡꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯩꯅ ꯃꯗꯨ ꯇꯥꯛꯇꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇꯦ꯫ ꯆꯠꯀꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯂꯥꯞꯈ꯭ꯔꯕ ꯃꯂꯌꯥ ꯄꯔꯕꯠꯀꯤ ꯆꯥꯎꯈ꯭ꯔꯕ ꯆꯤꯡꯖꯥꯎ ꯑꯗꯨꯗꯅꯤ, ꯃꯗꯨꯒꯤ ꯆꯥꯎꯈ꯭ꯔꯕ ꯕꯣꯟ ꯑꯗꯨꯗꯅꯤ ꯈꯪꯂꯕ꯭ꯔꯥ? ꯕꯛꯇꯔꯥꯖ ꯃꯁꯦꯟꯅ ꯍꯥꯏꯔꯛꯈꯤ, ꯏꯕꯥꯏ, ꯃꯗꯨꯗꯤ ꯃꯇꯧ ꯀꯔꯝꯅ ꯌꯧꯕ ꯉꯝꯒꯗꯧꯔꯤꯕꯅꯣ? ꯏꯕꯥꯏꯒꯤ ꯀ꯭ꯔꯤꯄꯥ ꯅꯠꯇ꯭ꯔꯕꯗꯤ ꯅꯁꯦꯟꯗꯤ ꯀꯔꯝꯅ ꯌꯧꯒꯗꯧꯔꯤꯕꯅꯣ? ꯃꯗꯨ ꯄꯨꯝꯅꯃꯛ ꯅꯕꯥꯏꯅ ꯇꯥꯛꯀꯅꯤ꯫ ꯑꯗꯨꯒ ꯅꯍꯥꯛꯅ ꯀꯥꯎꯔꯣꯏꯗꯕꯗꯤ ꯍꯌꯦꯡ ꯃꯥꯅ ꯃꯐꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯣꯏꯌꯨ ꯍꯥꯏꯔꯛꯄꯗ ꯌꯥꯔꯨꯒꯅꯨ꯫ ꯅꯍꯥꯛꯀꯤ ꯅꯔꯝꯗꯝ ꯑꯁꯤꯗ ꯅꯤꯡꯊꯧ ꯑꯣꯏꯖꯅꯕ ꯁꯅꯥ ꯂꯨꯄꯥ ꯍꯤꯌꯥꯏ ꯑꯣꯏꯅ ꯄꯤꯌꯨ ꯍꯥꯏꯌꯨ꯫ ꯃꯁꯦꯟ ꯃꯕꯥꯏ ꯋꯥ ꯇꯥꯅꯔꯕ ꯃꯇꯨꯡꯗ ꯁꯦꯝꯕꯥꯡ ꯃꯕꯥꯏ ꯑꯃꯗꯤ ꯂꯝꯈꯨꯅꯨ ꯃꯃꯥ ꯃꯄꯥ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯃꯂꯌꯥ ꯄꯔꯕꯠ ꯇꯝꯅ ꯈꯣꯡꯁꯥꯟꯅꯕ ꯄꯥꯏꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯁꯦꯟ-ꯅꯤꯄꯥ ꯑꯗꯨꯅ ꯃꯕꯥꯏ ꯁꯦꯝꯕꯥꯡꯅ ꯃꯃꯤꯠ ꯎꯏꯁꯤꯜꯂꯨ, ꯅꯥꯈꯣꯡ ꯑꯗꯨ ꯃꯥꯡꯗ 3ꯂꯛ ꯃꯂꯌꯥ ꯄꯔꯕꯠ ꯌꯧꯔꯕꯅꯤ ꯈꯟꯗꯨꯅ ꯊꯥꯡꯉꯨ ꯍꯥꯏꯈꯤ꯫ ꯁꯦꯝꯕꯥꯡ ꯃꯕꯥꯏꯅ ꯍꯥꯏꯕ ꯑꯗꯨꯃꯛ ꯃꯈꯨꯠꯇ ꯆꯩꯇꯨꯞ ꯑꯃ ꯄꯥꯏꯔꯒ ꯇꯧꯈꯤ꯫ ꯑꯗꯨꯒ ꯅꯇꯨꯡꯗ ꯈꯣꯡꯐꯝ 3ꯂꯛ ꯀꯥꯎꯊꯣꯛꯂꯝꯃꯨ, ꯅꯪꯅ ꯆꯤꯡꯁꯤꯟꯈꯤꯕ ꯂꯝꯗꯨ ꯊꯝꯂꯝꯂꯕꯅꯤ ꯈꯟꯗꯨꯅ ꯃꯕꯥꯏꯅ ꯍꯥꯏꯕꯗꯨꯃꯛ ꯃꯁꯦꯟꯅ ꯇꯧꯔꯕꯗ ꯁꯦꯝꯕꯥꯡꯅ ꯍꯥꯏꯔꯛꯈꯤ, ꯅꯃꯤꯠ ꯄꯥꯡꯊꯣꯛꯎ, ꯌꯧꯔꯦ꯫ ꯃꯁꯦꯟꯅ ꯃꯃꯤꯠ ꯄꯥꯡꯊꯣꯛꯂꯛꯄꯗ ꯃꯐꯝꯗꯨ ꯌꯧꯔꯝꯂꯦ꯫ ꯕꯛꯇꯔꯥꯖ ꯄꯨꯡꯉꯛ ꯉꯛꯈꯤ꯫ ꯃꯁꯦꯟ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯃꯨ, ꯑꯩꯍꯥꯛ ꯅꯪꯒꯤ ꯃꯧ ꯑꯣꯏꯒꯗꯧꯔꯤꯕ ꯔꯥꯖꯀꯨꯃꯥꯔꯤꯗꯨ ꯀꯧꯔꯛꯈꯤꯒꯦ꯫ ꯑꯗꯨꯒ ꯅꯪꯅ ꯃꯥꯕꯨ ꯎꯕꯗ ꯏꯀꯥꯏꯕ ꯇꯧꯔꯨꯒꯅꯨ꯫ ꯅꯈꯣꯏ ꯑꯅꯤꯒꯤ ꯑꯆꯦꯠꯄ ꯋꯥꯐꯝ ꯉꯥꯡꯅꯗꯨꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯇꯨꯗ ꯃꯥꯕꯨ ꯆꯤꯡꯅꯗꯅꯕ ꯍꯥꯏꯗꯨꯅ ꯈꯪꯍꯟꯒꯗꯕꯅꯤ ꯍꯥꯏꯅ ꯃꯁꯦꯟꯅ ꯁꯤꯟꯅꯖꯈꯤ꯫ ꯑꯗꯨꯒ ꯁꯦꯝꯕꯥꯡ ꯂꯥꯕꯅ ꯀꯨꯃꯥꯔꯤꯗꯨꯒꯤ ꯃꯅꯥꯛꯇ ꯄꯥꯏꯈꯤꯗꯨꯅ, ꯏꯕꯦꯝꯃ, ꯑꯩꯈꯣꯏ ꯂꯥꯛꯂꯦ꯫ ꯅꯍꯥꯛꯅ ꯅꯕꯨꯡꯉꯣꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯗꯨꯅ ꯅꯪꯒꯤ ꯄꯥꯕꯨꯡ ꯑꯃꯁꯨꯡ ꯏꯃꯥꯅ ꯃꯤ ꯄꯥꯕꯣꯠ ꯄꯤꯌꯨ ꯍꯥꯏꯔꯤꯕꯗꯨ ꯅꯕꯨꯡꯉꯣꯒꯤ ꯃꯄꯥꯕꯨꯡ ꯑꯃꯁꯨꯡ ꯃꯃꯥꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯄꯨꯁꯤꯟꯗꯨꯅ ꯃꯤ ꯄꯥꯕꯣꯠ ꯄꯨꯔꯛꯂꯦ ꯆꯥꯕꯤꯔꯣ ꯍꯥꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯗꯨꯗ ꯅꯈꯣꯏ ꯑꯅꯤꯃꯛ ꯆꯤꯡꯅꯕ ꯇꯧꯒꯅꯨ, ꯅꯈꯣꯏꯒꯤ ꯐꯅꯕ ꯋꯥꯅꯤ ꯏꯕꯨꯡꯅ꯫ ꯍꯥꯏꯔꯤꯕꯁꯤ ꯁꯤꯟꯅꯍꯧꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯏꯁꯦꯟ ꯑꯗꯨꯗꯤ ꯌꯥꯝꯅ ꯄꯪꯖꯕꯅꯤ ꯍꯥꯏꯗꯨꯅ ꯁꯤꯟꯅꯔꯤꯕꯅꯤ꯫ ꯁꯦꯝꯕꯥꯡ ꯂꯥꯕꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯀꯨꯃꯥꯔꯤꯗꯨꯅ ꯏꯕꯨꯡ, ꯃꯍꯥꯛꯄꯨ ꯃꯐꯝ ꯀꯩꯗ ꯂꯩꯍꯧꯕꯒꯦ ꯍꯪꯖꯔꯛꯈꯤ꯫ ꯃꯇꯝꯗꯨꯗ ꯂꯝꯈꯨꯅꯨ ꯑꯅꯤꯗꯨꯁꯨ ꯊꯨꯡꯂꯔꯦ꯫ ꯁꯦꯝꯕꯥꯡꯅ ꯃꯥꯡ ꯊꯥꯔꯗꯨꯅ ꯀꯨꯃꯥꯔꯤꯗꯨꯅ ꯂꯥꯛꯄꯗꯨ ꯌꯦꯡꯖꯔꯒ ꯂꯝꯈꯨꯅꯨ ꯑꯣꯏꯔꯤꯕ ꯃꯅꯦꯝ ꯃꯀꯨꯗꯨꯅ ꯃꯤꯔꯣꯟꯗꯤ ꯊꯣꯛꯇꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯗꯨꯅ ꯃꯃꯧꯕꯨ ꯃꯨꯟꯅ ꯌꯦꯡꯖꯔꯒ ꯃꯁꯥꯒꯤ ꯃꯄꯣꯛꯀꯤꯗꯃꯛ ꯀꯞꯆꯔꯛꯈꯤ꯫ ꯀꯌꯥꯗ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯃꯧꯅꯣ,
ꯑꯩꯈꯣꯏ ꯑꯅꯤꯅ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯄꯣꯛꯇ ꯂꯩꯔꯝꯗꯨꯅ ꯏꯃꯧꯒ ꯋꯥꯔꯤ ꯁꯥꯟꯅꯖꯕ ꯍꯥꯏꯕꯗꯨꯗꯤ ꯐꯪꯂꯔꯣꯏꯗꯀꯣ ꯈꯟꯖꯔꯒ ꯈꯨꯅꯨ ꯑꯃꯣꯝꯅ ꯇꯦꯡꯊꯥꯗꯨꯅ ꯍꯟꯅ ꯀꯞꯆꯔꯛꯈꯤ꯫ ꯁꯦꯝꯕꯥꯡꯅ ꯄꯨꯔꯛꯇꯨꯅ ꯃꯕꯨꯡꯉꯣꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯊꯨꯡꯂꯔꯕꯗ ꯀꯩꯅꯥ ꯑꯣꯏꯕꯤꯗꯨꯅ ꯃꯕꯨꯡꯉꯣꯕꯨ ꯈꯨꯔꯨꯝꯖꯈꯤ꯫ ꯃꯕꯨꯡꯉꯣꯅ ꯀꯩꯅꯥ ꯑꯗꯨꯕꯨ ꯆꯤꯡꯈꯠꯆꯔꯒ ꯃꯨꯟꯅ ꯌꯦꯡꯖꯔꯒ ꯍꯥꯏꯖꯔꯛꯈꯤ, "ꯏꯕꯦꯝꯃ, ꯊꯣꯏꯅ ꯋꯥꯔꯨꯔꯒꯅꯨ, ꯅꯪꯕꯨ ꯄꯣꯛꯄ ꯄꯥꯕꯨꯡꯅ ꯃꯤ ꯄꯥꯕꯣꯠ ꯑꯃ ꯄꯤꯌꯨ, ꯃꯗꯨ ꯆꯥꯔꯒ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯅ ꯄꯤꯒꯦ ꯍꯥꯏꯅ ꯑꯩꯕꯨ ꯄꯣꯛꯄ ꯏꯄꯥꯗ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯒꯤꯗꯃꯛ ꯑꯩꯕꯨ ꯄꯣꯛꯄ ꯏꯄꯥꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯅꯄꯥꯕꯨꯡꯗ ꯄꯤꯔꯒ ꯃꯥꯅ ꯆꯥꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯒꯗꯧꯔꯤꯕꯅꯤ꯫ ꯅꯪꯕꯨ ꯅꯨꯡꯁꯤꯖꯕꯗꯒꯤ ꯁꯤꯕ ꯀꯔꯤꯁꯨ ꯀꯤꯗꯅ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯕꯦꯝꯃꯅ ꯁꯤꯕ ꯀꯤꯗꯨꯅ ꯉꯝꯕꯤꯔꯣꯏ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ?" ꯀꯨꯃꯥꯔꯤꯗꯨꯅ ꯈꯨꯝꯖꯔꯛꯈꯤ, "ꯏꯕꯨꯡꯉꯣꯅ ꯂꯥꯏꯕꯛ ꯊꯤꯔꯕꯤ ꯑꯩꯒꯤꯗꯃꯛ ꯁꯤꯕ ꯀꯤꯗꯅ ꯄꯥꯝꯕꯣꯝ ꯇꯤꯡꯕꯤꯔꯒ ꯑꯩꯅ ꯀꯔꯤꯒꯤꯗꯃꯛ ꯁꯤꯕ ꯀꯤꯗꯨꯅ ꯏꯕꯨꯡꯉꯣꯕꯨ ꯍꯨꯟꯗꯣꯛꯀꯅꯤ? ꯅꯅꯥꯏꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯊꯥꯗꯣꯛꯄꯤꯒꯅꯨ꯫ ꯁꯤꯕ ꯇꯥꯔꯕꯁꯨ ꯄꯥꯈꯪ ꯅꯃꯥꯡ ꯊꯥꯅ ꯁꯤꯕ ꯉꯝꯕ ꯅꯅꯥꯏꯗ ꯄꯤꯅꯕꯤꯌꯨ" ꯍꯥꯏꯗꯨꯅ ꯅꯤꯉꯣꯟ ꯄꯥꯝꯕꯣꯝ ꯇꯤꯡꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯉꯥꯡꯅꯕꯗꯨ ꯇꯥꯔꯒ ꯈꯨꯅꯨ ꯂꯥꯕꯅ ꯄꯦꯟꯈ꯭ꯔꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯒ ꯁꯦꯝꯕꯥꯡꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯅꯍꯥꯛꯅ ꯍꯣꯔꯦꯟ ꯑꯩꯅ ꯃꯤ ꯄꯥꯕꯣꯠ ꯑꯗꯨ ꯄꯨꯁꯤꯜꯂꯛꯎ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯅꯪꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯄꯨꯁꯤꯜꯂꯛꯎ ꯍꯥꯏꯔꯛꯏ." ꯑꯗꯨꯒ ꯂꯝꯈꯨꯅꯨ ꯂꯥꯕ ꯍꯤꯡꯆꯥꯕꯒꯤ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ꯫ ꯂꯝꯈꯨꯅꯨ ꯂꯥꯛꯄ ꯎꯕꯗ ꯍꯤꯡꯆꯥꯕꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯈꯤ, "ꯅꯍꯥꯛ ꯀꯔꯤꯒꯤ ꯅꯊꯟꯗ ꯂꯥꯛꯂꯤꯕꯅꯣ? ꯅꯍꯥꯛꯅ ꯄꯤꯒꯅꯤ ꯍꯥꯏꯕ ꯃꯤꯗꯨꯗꯤ ꯄꯨꯔꯛꯄ ꯉꯝꯗ꯭ꯔꯕ꯭ꯔꯥ? ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛꯄꯨ ꯑꯩꯅ ꯆꯥꯊꯣꯛꯄ ꯇꯥꯕꯅꯤ." ꯍꯤꯡꯆꯥꯕꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯂꯝꯈꯨꯅꯨꯅ ꯍꯥꯏꯔꯛꯈꯤ, "ꯇꯞꯊꯈꯣ, ꯍꯤꯡꯆꯥꯕ ꯑꯣꯏꯕꯒꯤ ꯅꯔꯝꯆꯠ ꯍꯥꯟꯅ ꯋꯥꯍꯪ ꯄꯪ ꯇꯧꯗꯅ ꯍꯦꯛꯇ ꯁꯥꯎꯕꯗꯤ ꯆꯨꯝꯕ꯭ꯔꯥ?" ꯂꯝꯈꯨꯅꯨꯒꯤ ꯑꯆꯨꯝꯕ ꯋꯥꯗꯨ ꯇꯥꯔꯒ ꯍꯤꯡꯆꯥꯕꯅ ꯍꯥꯏꯔꯛꯏ, "ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯗꯥꯏ ꯄꯤꯔꯣ ꯑꯩꯉꯣꯟꯗ ꯃꯤ ꯄꯥꯕꯣꯠ." ꯋꯥꯗꯨ ꯇꯥꯔꯒ ꯂꯝꯈꯨꯅꯨꯅ ꯍꯥꯏꯔꯛꯈꯤ, "ꯍꯦ ꯍꯤꯡꯆꯥꯕ, ꯑꯩꯅ ꯐꯥꯗꯨꯅ ꯄꯨꯔꯛꯏꯕ ꯃꯤ ꯑꯅꯤꯁꯤ ꯅꯪꯅ ꯆꯥꯗꯕꯗꯤ ꯇꯧꯒꯅꯨ, ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯛ ꯃꯤ ꯆꯥꯕꯒꯤ ꯃꯍꯨꯠꯇ ꯀꯔꯤꯒꯨꯝꯕ ꯄꯨꯟꯁꯤꯒꯤ ꯀꯥꯎꯔꯔꯣꯏꯗꯕ ꯑꯃꯗꯤ ꯆꯥꯔꯒꯅꯤ꯫ ꯐꯔꯦ, ꯅꯪꯅ ꯆꯥꯅꯤꯡꯂꯕꯅꯤನ ꯑꯩꯅ ꯐꯥꯗꯨꯅ ꯄꯨꯔꯛꯄ ꯃꯤ ꯄꯥꯕꯣꯠ ꯑꯗꯨ ꯄꯨꯁꯤꯜꯂꯛꯂꯒꯦ." ꯈꯨꯅꯨ ꯃꯈꯧ ꯄꯣꯡꯂ ꯈꯣꯡꯂꯛꯂꯦ꯫ ꯈꯨꯅꯨꯒꯤ ꯃꯈꯣꯟ ꯇꯥꯕꯗ ꯁꯦꯝꯕꯥꯡꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯅꯈꯣꯏ ꯑꯅꯤ ꯆꯪꯂꯣ, ꯅꯪꯅ ꯄꯥꯏꯔꯛꯄ ꯆꯩꯇꯨꯞ ꯀꯥꯎꯒꯅꯤ꯫ ꯏꯕꯦꯝꯃ, ꯅꯪꯅ ꯅꯀꯣꯛꯇꯨ ꯐꯤꯅ ꯀꯨꯞꯁꯤꯟꯗꯨꯅ ꯅꯁꯛꯇꯨ ꯎꯍꯟꯗꯅꯕ ꯆꯪꯉꯨ." ꯃꯈꯣꯏ ꯑꯅꯤꯗꯨꯁꯨ ꯁꯦꯝꯕꯥꯡꯅ ꯍꯥꯏꯕꯗꯨꯃꯛ ꯇꯧꯈꯤ꯫ ꯚꯛꯇꯔꯥꯖꯅ ꯆꯩꯇꯨꯞ ꯑꯗꯨꯅ ꯆꯩꯁꯨ ꯁꯨꯔꯗꯨꯅ ꯃꯈꯣꯡ ꯇꯦꯛꯄ ꯁꯥꯔꯗꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯃꯀꯣꯛꯇ ꯏꯜꯂꯤꯕ ꯐꯤꯗꯨꯅ ꯀꯨꯞꯁꯤꯟꯗꯨꯅ ꯆꯪꯂꯛꯈꯤ꯫ ꯍꯤꯡꯆꯥꯕꯅ ꯌꯦꯡꯕꯗ ꯅꯤꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯎꯔꯦ꯫ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯔꯦ꯫ ꯃꯥꯅ ꯈꯜꯂꯤ, ꯅꯨꯄꯤꯁꯦ ꯍꯥꯟꯅ ꯆꯥꯊꯣꯛꯄꯅ ꯐꯔꯒꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯅꯨꯄꯤ ꯍꯥꯏꯕꯁꯤꯡ ꯑꯁꯤꯗꯤ ꯀꯞꯄꯅꯦ ꯂꯥꯎꯕꯅꯦ ꯇꯧꯔꯛꯀꯅꯤ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯤ ꯄꯥꯕꯣꯠ ꯄꯨꯔꯛꯎ ꯍꯥꯏꯔꯒ ꯅꯤꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯄꯨꯔꯛꯏꯕꯁꯤꯅꯗꯤ ꯀꯔꯤꯒꯤꯅꯣ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯏꯆꯥ ꯅꯨꯄꯤ ꯄꯤꯔꯔꯣꯏ, ꯑꯗꯨꯒ ꯃꯈꯣꯏꯅ ꯄꯨꯔꯛꯄ ꯃꯤ ꯑꯅꯤꯁꯤꯕꯨ ꯆꯥꯊꯣꯛꯀꯦ ꯈꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯍꯦ ꯈꯨꯅꯨ, ꯅꯍꯥꯛꯅ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯃꯤ ꯄꯥꯕꯣꯠ ꯄꯨꯔꯛꯎ ꯍꯥꯏꯔꯒ ꯅꯤꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯄꯨꯔꯛꯏꯕꯗꯤ? ꯅꯍꯥꯛꯅ ꯄꯨꯔꯛꯀꯦ ꯍꯥꯏꯔꯕꯗꯤ ꯅꯤꯄꯥ ꯉꯥꯛꯇ ꯄꯨꯔꯛꯄ ꯑꯃ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯉꯥꯛꯇ ꯄꯨꯔꯛꯄ ꯑꯃ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯏꯆꯥ ꯅꯨꯄꯤ ꯑꯁꯤ ꯄꯨꯖꯈ꯭ꯔꯣ, ꯅꯃꯧ ꯑꯣꯏꯖꯔꯣ ꯍꯥꯏꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯅꯤꯄꯥꯒ ꯅꯨꯄꯤꯒ ꯄꯥꯕꯣꯠ ꯁꯥꯗꯨꯅ ꯄꯨꯔꯛꯂꯕꯅꯤꯅ ꯅꯪꯅ ꯄꯨꯔꯛꯏꯕ ꯃꯤ ꯑꯅꯤꯁꯤꯕꯨꯗꯤ ꯑꯩꯅ ꯆꯥꯔꯒꯅꯤ, ꯑꯗꯨꯕꯨ ꯏꯆꯥ ꯅꯨꯄꯤꯗꯤ ꯄꯤꯕ ꯌꯥꯗ꯭ꯔꯦ" ꯍꯥꯏꯔꯛꯏ꯫ ꯍꯤꯡꯆꯥꯕꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯈꯨꯅꯨ ꯂꯥꯕ ꯁꯥꯎꯔꯗꯨꯅ ꯍꯤꯡꯆꯥꯕ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯪꯅ ꯀꯔꯤꯒꯤ ꯃꯤꯅꯝꯕ ꯉꯥꯡꯂꯤ? ꯅꯍꯥꯛꯅ ꯅꯤꯄꯥ ꯑꯃ ꯅꯨꯄꯤ ꯑꯃ ꯄꯤꯌꯨ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯥ? ꯍꯦ ꯍꯤꯡꯆꯥꯕ ꯄꯪꯕ, ꯕꯦꯗꯒꯤ ꯋꯥꯁꯨ ꯀꯔꯤꯁꯨ ꯈꯪꯗꯕ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨ ꯆꯨꯝꯕ꯭ꯔꯥ? ꯅꯪꯅ ꯃꯤ ꯄꯥꯕꯣꯠ ꯑꯃ ꯄꯤꯌꯨ ꯍꯥꯏꯕꯅꯤ꯫ ꯑꯩꯅ ꯄꯥꯕꯣꯠꯇꯤ ꯅꯤꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒꯅ ꯄꯥꯕꯣꯠ ꯁꯥꯗꯨꯅ ꯇꯥꯏꯕꯪꯄꯥꯟ ꯁꯦꯝꯂꯤꯕꯅꯤ꯫ ꯁꯟ ꯄꯥꯕꯣꯠ ꯍꯥꯏꯔꯒ ꯁꯟ ꯂꯥꯕ ꯉꯥꯛꯇ ꯑꯣꯏꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯣꯝ ꯉꯥꯛꯇ ꯑꯣꯏꯕ ꯑꯃ, ꯑꯗꯨꯅꯕꯨ ꯁꯥꯕꯣꯠ ꯈꯣꯏꯕ ꯃꯇꯝꯗ ꯂꯥꯕ ꯉꯥꯛꯇ ꯈꯣꯏꯕ ꯑꯃ, ꯑꯃꯣꯝ ꯉꯥꯛꯇ ꯈꯣꯏꯕ ꯑꯃ ꯇꯧꯅꯔꯤꯕꯅꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯂꯥꯕꯒ ꯑꯃꯣꯝꯒ ꯄꯥꯕꯣꯠ ꯁꯥꯔꯕꯗꯤ ꯃꯄꯥꯡꯒꯟꯗꯨ ꯂꯥꯕꯅ ꯍꯦꯟꯕꯅ ꯑꯃꯣꯝꯗꯨ ꯁꯣꯟꯕꯅ ꯑꯋꯥꯕꯗꯨ ꯑꯃꯣꯝ ꯑꯗꯨꯅ ꯁꯔꯨꯛ ꯑꯣꯏ ꯍꯥꯏꯅꯗꯨꯅ ꯗꯣꯁ ꯂꯩ ꯍꯥꯏꯕꯗꯒꯤ ꯂꯥꯕ ꯑꯃꯣꯝ ꯄꯥꯕꯣꯠ ꯁꯥꯅꯗ꯭ꯔꯤꯕꯅꯤ꯫ ꯍꯤꯡꯆꯥꯕ, ꯙꯔꯃ ꯂꯩꯇꯕ ꯅꯍꯥꯛ ꯈꯪꯉꯨ꯫
ꯈꯨꯅꯨ ꯂꯥꯕꯅ ꯃꯈꯧ ꯄꯣꯡꯅ ꯄꯣꯡꯅ ꯉꯥꯡꯕꯗꯨꯗ ꯍꯤꯡꯆꯥꯕꯗꯨ ꯁꯥꯎꯔꯗꯨꯅ ꯅꯨꯄꯤ ꯑꯁꯤ ꯍꯥꯟꯅ ꯆꯥꯔꯒꯦ ꯈꯟꯗꯨꯅ ꯃꯀꯣꯛꯇ ꯀꯨꯞꯂꯤꯕ ꯐꯤꯗꯨ ꯍꯦꯛ ꯍꯥꯏꯗꯣꯛꯄꯒ ꯃꯆꯥꯅꯨꯄꯤ ꯑꯣꯏꯔꯝꯂꯦ꯫ ꯍꯤꯡꯆꯥꯕ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯃꯇꯧ ꯀꯔꯝꯅ ꯃꯆꯥꯅꯨꯄꯤꯕꯨ ꯈꯨꯅꯨ ꯑꯁꯤꯅ ꯐꯥꯔꯤꯕꯅꯣ ꯈꯜꯂꯛꯈꯤ꯫ ꯃꯍꯥꯛ ꯍꯧꯖꯤꯛ ꯃꯆꯥꯅꯨꯄꯤꯗꯨ ꯆꯥꯕ ꯉꯝꯗ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯈꯨꯅꯨ ꯂꯥꯕ ꯑꯗꯨꯅ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯑꯩꯅ ꯄꯨꯔꯛꯄ ꯃꯤ ꯑꯁꯤꯕꯨ ꯆꯥꯗ꯭ꯔꯤꯕꯗꯤ? ꯆꯥꯗꯕ ꯌꯥꯔꯣꯏ꯫ ꯑꯩꯅ ꯋꯥꯅ ꯐꯥꯔꯛꯄꯅꯤ꯫ ꯆꯥꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯗꯣꯁ ꯂꯩꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯆꯥꯎ ꯍꯥꯏꯔꯛꯈꯤ꯫ ꯈꯨꯅꯨꯒꯤ ꯋꯥꯉꯥꯡ ꯇꯥꯔꯒ ꯍꯤꯡꯆꯥꯕ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯈꯨꯅꯨ ꯐꯥꯒꯗꯕꯒꯤ ꯇꯥꯟꯅꯕ ꯍꯧꯔꯛꯂꯦ꯫ ꯃꯗꯨꯗ ꯁꯦꯝꯕꯥꯡ ꯑꯗꯨꯅ "ꯏꯆꯟ ꯏꯕꯨꯡꯉꯣ, ꯅꯍꯥꯛ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯤ ꯌꯦꯡꯂꯤꯕꯒꯦ?" ꯍꯥꯏꯔꯛꯈꯤ꯫ ꯃꯃꯥꯏꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯚꯛꯇꯔꯥꯖ ꯀꯧꯕ ꯃꯁꯦꯅ ꯑꯁꯣꯟꯕ ꯈꯣꯡꯇꯦꯛꯄ ꯁꯥꯔꯝꯕꯗꯒꯤ ꯑꯀꯟꯕ ꯃꯤ ꯑꯣꯏꯈꯤꯗꯨꯅ ꯃꯥꯐꯤ ꯁꯦꯝꯗꯨꯅ ꯆꯩꯁꯨ ꯑꯣꯏꯔꯤꯕ ꯆꯩꯇꯨꯞ ꯑꯗꯨꯅ ꯍꯤꯡꯆꯥꯕꯒꯤ ꯃꯀꯣꯛꯇ ꯀꯟꯅ ꯑꯔꯣꯏꯕꯤ ꯊꯥꯗꯨꯅ ꯀꯟꯊꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯑꯃꯨꯛꯀꯁꯨ ꯀꯜꯂꯦ꯫ ꯍꯤꯡꯆꯥꯕꯕꯨ ꯐꯨꯕ ꯎꯕꯗ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯚꯛꯇꯔꯥꯖꯕꯨ ꯐꯥꯒꯦ ꯇꯧꯔꯛꯄꯗ ꯆꯩꯇꯨꯞꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯗꯝ ꯗꯝ ꯑꯅꯤꯔꯛ ꯊꯥꯔꯦ꯫ ꯃꯗꯨꯗ ꯄꯦꯜꯂꯛꯇ꯭ꯔꯗꯨꯅ ꯃꯈ꯭ꯋꯥꯡꯗ ꯆꯩꯇꯨꯞꯅ ꯑꯃꯨꯛ ꯑꯃꯨꯛ ꯀꯟꯊꯠꯂꯦ꯫ ꯃꯗꯨꯗ ꯍꯤꯡꯆꯥꯕ ꯍꯤꯡꯆꯥꯕꯤ ꯑꯅꯤꯗꯨ ꯑꯁꯤꯕꯒꯨꯝ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯦ꯫ ꯚꯛꯇꯔꯥꯖꯅ ꯔꯥꯖ ꯀꯩꯅꯥꯕꯨ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃ, ꯅꯍꯥꯛꯅ ꯏꯁꯤꯡ ꯈꯔ ꯄꯨꯊꯣꯛꯂꯛꯎ." ꯔꯥꯖ ꯀꯩꯅꯥꯗꯨ ꯏꯁꯤꯡ ꯄꯨꯊꯣꯔꯛꯇꯨꯅ ꯃꯕꯨꯡꯉꯣꯗ ꯄꯤꯔꯦ꯫ ꯚꯛꯇꯔꯥꯖꯅ ꯍꯤꯡꯆꯥꯕ ꯍꯤꯡꯆꯥꯕꯤ ꯑꯅꯤꯗꯨꯒꯤ ꯃꯀꯣꯛꯇ ꯏꯁꯤꯡ ꯊꯥꯕꯤꯔꯦ꯫ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯑꯅꯤꯃꯛ ꯇꯨꯝꯂꯨꯕꯒꯤ ꯃꯇꯧꯒꯨꯝ ꯃꯄꯨꯒꯤ ꯅꯥꯝ ꯁꯣꯟꯗꯨꯅ ꯍꯧꯒꯠꯆꯔꯛꯈꯤ꯫ ꯃꯈꯣꯏꯅ ꯍꯧꯒꯠꯂꯛꯄꯗ ꯃꯁꯛ ꯃꯇꯧ ꯐꯖꯈ꯭ꯔꯕ ꯅꯤꯄꯥ ꯄꯥꯈꯪ ꯑꯃꯒ ꯐꯖꯈ꯭ꯔꯕꯤ ꯂꯩꯁꯥꯕꯤ ꯑꯃꯒ ꯂꯩꯔꯝꯕꯗꯨ ꯎꯔꯒ ꯄꯨꯡꯉꯛ ꯉꯛꯈꯤ꯫ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯔꯥꯅꯤ ꯑꯅꯤꯗꯨꯅ ꯂꯩꯔꯝꯂꯤꯕ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯦꯡꯖꯔꯒ ꯍꯥꯏꯔꯛꯈꯤ, "ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯅꯥ ꯀꯅꯥꯅꯣ? ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯐꯝꯁꯤꯗ ꯃꯐꯝ ꯈꯪꯗꯅ ꯂꯩꯔꯝꯂꯤꯕꯁꯤꯅ ꯀꯔꯝ ꯇꯧꯔꯝꯂꯤꯕꯅꯣ?" ꯍꯪꯂꯛꯈꯤ꯫ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯀꯞꯂꯗꯨꯅ ꯃꯄꯥ ꯃꯃꯥ ꯑꯅꯤꯕꯨ ꯀꯣꯟꯈꯠꯆꯔꯗꯨꯅ, "ꯄꯥꯕꯨꯡ ꯏꯃꯥ, ꯅꯆꯥꯅꯨꯄꯤꯕꯨ ꯀꯥꯎꯊꯣꯛꯄꯤꯔꯕ꯭ꯔꯥ? ꯑꯩꯍꯥꯛ ꯅꯈꯣꯏꯅ ꯄꯣꯛꯆꯕ ꯅꯆꯥꯅꯨꯄꯤꯅꯤ꯫ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯃꯆꯥꯅꯨꯄꯤꯅ ꯃꯄꯥ ꯃꯃꯥ ꯑꯅꯤꯗ ꯆꯤꯠꯊꯕ ꯇꯧꯗꯅ ꯂꯤꯔꯕꯗ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯃꯍꯥꯔꯥꯅꯤ ꯑꯅꯤꯗꯨ ꯃꯃꯥꯡꯉꯩꯗ ꯃꯨꯅꯤꯅ ꯄꯤꯈꯤꯕ ꯁꯥꯞꯇꯨ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯑꯗꯨꯒ ꯂꯦꯞꯂꯤꯕ ꯅꯤꯄꯥ ꯑꯗꯨꯕꯨ ꯌꯦꯡꯖꯔꯒ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯅꯍꯥꯛꯅ ꯑꯩꯒꯤ ꯏꯃꯥ ꯑꯣꯏꯕꯗꯨꯔꯥ? ꯅꯍꯥꯛꯀꯤ ꯆꯩꯇꯨꯞꯅ ꯀꯣꯛꯇ ꯑꯅꯤꯔꯛ ꯑꯅꯤꯔꯛ ꯊꯥꯔꯒ ꯈ꯭ꯋꯥꯡꯗ ꯑꯃꯨꯛ ꯀꯟꯅ ꯐꯨꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯃꯍꯥꯔꯥꯅꯤꯅꯤ ꯍꯥꯏꯕ ꯈꯪꯍꯟꯖꯕ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯃꯃꯨꯛ ꯂꯩꯔꯔꯣꯏ꯫ ꯑꯗꯨꯅ ꯅꯪꯅ ꯄꯥꯝꯕ ꯍꯥꯏꯌꯨ꯫ ꯑꯩꯒꯤ ꯂꯩꯕꯥꯛꯇ ꯅꯍꯥꯛꯅ ꯅꯤꯡꯊꯧ ꯑꯣꯏꯅ, ꯏꯆꯥꯅꯨꯄꯤꯅ ꯔꯥꯅꯤ ꯑꯣꯏꯗꯨꯅ ꯄꯥꯟꯃꯤꯟꯅꯔꯣ" ꯍꯥꯏꯔꯛꯈꯤ꯫ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯚꯛꯇꯔꯥꯖꯅ ꯃꯀꯨ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯖꯔꯗꯨꯅ ꯍꯥꯏꯖꯔꯛꯈꯤ, "ꯅꯅꯥꯏ ꯑꯩꯕꯨ ꯏꯅꯤꯡꯊꯧꯅ ꯅꯨꯡꯁꯤꯕꯤꯔꯕꯗꯤ ꯅꯅꯥꯏ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯣꯏꯕ ꯉꯝꯖꯅꯕ ꯍꯤꯌꯥꯏ ꯄꯤꯅꯕꯤꯌꯨ" ꯍꯥꯏꯖꯔꯛꯈꯤ꯫ ꯃꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯍꯦꯝꯕꯅ, "ꯅꯍꯥꯛꯅ ꯑꯩꯒꯤ ꯂꯩꯕꯥꯛꯇ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯄꯥꯜꯂꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯅꯍꯥꯛꯅ ꯑꯄꯥꯝꯕ ꯍꯤꯌꯥꯏ ꯑꯣꯏꯕ ꯌꯥꯕ ꯄꯣꯠ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯂꯩꯕꯥꯛꯇ ꯁꯥꯃꯨ ꯌꯥꯏꯆꯥ ꯉꯧꯕ ꯃꯤ ꯎꯕ ꯌꯥꯗꯕ ꯑꯃ ꯂꯩ꯫ ꯃꯍꯥꯛꯄꯨ ꯅꯪꯅ ꯐꯥꯗꯨꯅ ꯅꯍꯥꯛꯀꯤ ꯅꯔꯩꯕꯥꯛꯇ ꯄꯨꯖꯕ ꯉꯝꯂꯕꯗꯤ ꯅꯍꯥꯛꯀꯤ ꯑꯋꯥꯠꯄ ꯑꯃꯠꯇꯁꯨ ꯂꯩꯔꯔꯣꯏ꯫ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯅꯤꯡꯊꯧꯁꯤꯡꯅ ꯅꯍꯥꯛꯄꯨ ꯂꯥꯛꯆꯕꯁꯨ ꯉꯝꯂꯔꯣꯏ꯫ ꯑꯗꯨꯅ ꯅꯍꯥꯛꯅ ꯃꯥꯕꯨ ꯐꯥꯗꯨꯅ ꯄꯨꯖꯈ꯭ꯔꯣ" ꯍꯥꯏꯔꯛꯈꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯒ ꯃꯃꯥ ꯑꯣꯏꯒꯗꯧꯔꯤꯕ ꯅꯤꯄꯥ ꯑꯗꯨꯒ ꯅꯨꯡꯁꯤꯅ ꯋꯥꯔꯤ ꯁꯥꯅꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯔꯥꯅꯤ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯃꯨꯟꯅ ꯌꯦꯡꯖꯔꯒ ꯃꯃꯤꯠꯇ ꯅꯤꯡꯉꯝꯗꯕꯒꯤ ꯄꯤꯔꯥꯡꯅ ꯄꯨꯝꯆꯣꯠ ꯆꯣꯠꯅ ꯍꯥꯏꯖꯔꯛꯈꯤ, "ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯨꯡꯁꯤꯕꯤ, ꯅꯍꯥꯛꯄꯨ ꯅꯄꯥ ꯅꯃꯥ ꯑꯩꯈꯣꯏꯅ ꯇꯧꯖꯔꯨꯕꯒꯤ ꯗꯣꯁꯇꯒꯤ ꯏꯆꯥꯅ ꯁꯖꯤ ꯁꯉꯥꯏꯒꯤ ꯃꯍꯨꯠꯅ ꯐꯤ ꯑꯣꯏꯅ ꯁꯦꯠꯇꯨꯅ ꯕꯣꯟ ꯑꯁꯤꯗ ꯀꯌꯥꯗ ꯋꯥꯅ ꯂꯦꯜꯂꯝꯂꯤꯕ ꯈꯟꯊꯔꯨꯔꯒ ꯏꯃꯥꯒꯤ ꯊꯃꯣꯏꯁꯤ ꯄꯨꯕ ꯉꯝꯗ꯭ꯔꯦ꯫ ꯅꯄꯥ ꯅꯃꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯅꯗꯤ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜꯗꯒꯤ ꯇꯣꯉꯥꯟꯅ ꯁꯪꯁꯥꯔ ꯑꯃꯗ ꯇꯥꯎꯗꯨꯅ ꯆꯥꯍꯩꯗꯕ ꯆꯥꯗꯨꯅ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯨ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯂꯩꯇꯅ ꯃꯇꯝ ꯁꯥꯡꯅ ꯂꯦꯜꯂꯛꯈꯤ꯫ ꯃꯇꯝꯗꯨꯗ ꯏꯆꯥꯅ ꯅꯊꯃꯣꯏ ꯁꯣꯛꯅ ꯋꯥꯔꯝꯒꯗꯕꯗꯨ ꯈꯜꯂꯨꯔꯒ ꯏꯃꯥꯒꯤ ꯊꯃꯣꯏꯁꯤ ꯄꯨꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯅꯍꯥꯛꯅ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤꯅꯤ ꯈꯟꯗꯨꯅ ꯅꯄꯥ ꯅꯃꯥ ꯑꯣꯏꯕ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯉꯥꯛꯄꯤꯌꯨꯀꯣ" ꯍꯥꯏꯔꯒ ꯃꯆꯥꯅꯨꯄꯤꯕꯨ ꯃꯨꯟꯅ ꯌꯦꯡꯖꯔꯒ ꯄꯤꯔꯥꯡꯅ ꯑꯔꯠꯄ ꯂꯩꯇꯅ ꯁꯤꯟꯊꯔꯛꯈꯤ꯫ ꯃꯆꯥꯅꯨꯄꯤꯕꯨ ꯆꯦꯖꯦꯠ ꯀꯣꯟꯖꯔꯒ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯆꯔꯛꯈꯤ꯫ ꯃꯗꯨꯗ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯃꯃꯥꯕꯨ ꯆꯦꯠꯅ ꯀꯣꯟꯖꯔꯒ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯆꯔꯒ ꯍꯥꯏꯔꯛꯈꯤ,
Ima amasung pabungna nasabu warubiganu. Naya oigaduriba mahangna pabung amasung imagi mafamda fukribadu madu taudrabadi pabung amasung imagi dos koknaroi khanduna taukhibani. Wahidu taraga mamadu amukka hena kablai. Karigi dos taugaduribano. Amu hana taibang miyubagi mapokta poksarakpaga sapmanarabani. Aikhoina laibak phabadagi dharma masak khangbi gyan laibi isa phangjabadagi aikhoi amu hana isorgi nam sonjaba phangadoribani. Aduna ngasidagidi napa nama oiba aikhoigi laman tondaba macha haibadu oijaro haina mama aduna macha nupi yengduna bot pibikhi. Sauna pijat oirabi mapa macha makhoi ahumdu yengnaraga mapungning nungsinaraktuna kaminakhi. Masigi tungda ningthau aduna hairi. Haujikti aikhoi punamak konungda salasi. Aduga isa ibimana nungsina seksina thamlamliba imak asiga luhongnabagidamak thabak satharurasi. Aduga aigi isa nupi asi maming kari thonkhibagi haibadu phawba kauthokhre. Aduna ngasi mane makugi mamangda isagi maming tholage. Magti laibak phabi oibana maki maming Baigasuri haina tholabani haiki. Matang aswaida wari sige ahum suba saruk loisinjari. Mari suba sarukta mayamga punha amuk thengnaminarasi.